खुरुमजरी इमेज पाउदम यंग ताबिरी बख्वाई पुनमपु अहानबदा खेत्रिमे मुनिंद्रना तरामा ओक्चरी ngasi मरोइबा पाव हेल्थ मेला की थोरम डिस्ट्रिक्ट सिंगल लेफ्टन पांगथोकनारी अहानबा उपाल वपाल हिंगनबु निमित अंगानसिंग इको पार्क पांगथोकरे दिल्ली की जहांगीरपुरी दा लमखुपचलमसिंग तखाइबा होखरे लोइनना 32nd March Martyrs Day 2022 कम 17 State Level Martyrs Football Trophy ngasidagi hongdokre hauzik ngasigi mapungoiba paw amuk lobirasi Kaksing district asi anoba district ama oibana maram oiraga mapung phaba district full fledged district ama oidri masina maram oiraga hakselgi mahimaselgi lenga ki leifam thokpa loisang sing ningthina leitri asi gumlaba awat apakaya asi sahi mangagi MLA oigadoriba asi manungda Manipur lenga ki chief minister amadi mari lenaba singa tanaduna district ataida phangliba kudung chaba khudingmak Kaksing district ki miyamda phangannaba angamba thakda honagani haina wabgai assembly constituency ki MLA Dr. Usam Devenang Ongdokre India ning tamba phanglakhibagi sahi humdra manga surupagi thorum azadi ga Amrit Mahotsav amadi Manipur BJP na lenga Pairak pagi numit tramani manung action plan gi manung channa District Health Society Kaksing na senduna Kaksing sangai yufam da leiba YM High School gi lampak da leiba Central Public Hall Seska Kaksing da pangthokpa Block Health Mela gi thorum da athobe mitung oina saru yakiba MLA Dr. Usam Devena maka taraduna hai Miyam gi mihut ama oina leiba haiba asi miyam gi yaipana ba thabak torum gai miyam gi yaipana ba torum gani miyam nasu khunai gi sakhat pa puana paikhat lakpa thabak torum singda miyam nasu angama mating pibiu ana laing bagi lamda lehanna ba manglom da changsin ba sakhat pa Kaksing district ama ohaina ba punna hona minarasi akoi hausi Kaksing si akoi district all Kaksing district ina koi leile pun presently koi di have tai marudi akoi gi adum district sida akoi gi tabuda ba department sing mapung phada ba adagi koi kai khan leiri have ta su leijana ka su hadaki tam sahi mana lakada ba tam sidi akoi gi adum government sina adum Kaksing district leiba koi medical hospital sing adagi college sing school sing police department oisu kodi ba sing je atopa Manipur gi manung leiba district kodi ba leiba facility kodi ba se phakna hona ba tabda parja miyam gi sojok pibiu akoi na su miyam phagi ba sojok kodi ba tudi Kaksing district sojok soidana phakna ba hona jagani hai bise miyam thapsi ngasi pangthok ki ba thorum aduda athoiba mitunglen oina Dr. Usam Deven MLA wabgai SC Somorjit Salam DC Kaksing na thorumapu Sri Vet SP Kaksing Dr. Thaudam Rajen Chief Medical Officer Kaksing amadi N Nimai President Senior Citizens Kaksing na akhana mitung sing oina saruk yaki ngasi thorum adugi manung channa chenjak ta pojan yauba matau kraman ki miwesina su yoga asan makhal sing uttuna yoga na pire bakana basing miyam da khangan ki laba health center sing amadi women COVID-19 vaccination campaign tarakraba miwesing da su akhana ba award su yentoki amarom da su ngasi lilong block ki oina su lilong primary health center da pangthokre District Health Society DHS Thobal Sindra Pangthok kiba torum aduda Thobal Jila Parishad ki Adhaksha Mrs. Hasina Begum na athu mitung District Health Society Thobal ki District Mission Director su oiriba Chief Medical Officer Thobal Dr. Y Nokul na thorumapu aduga District Hospital Thobal ki Medical Superintendent Dr. C.H. Mentana akhana mitung len oina saru yaki Tharomadugi matangda Chief Medical Officer Dr. Y Nokul na haikibada leipak asigi ningtamba chahi humdra mangam apung pharak pagi azadi ka Amrit Mahotsav palan thorong manung channa amadi Chief Minister N Biren gi lenga ki han banmit chama gi manungda pangthok kadaba thabak thoram
चामगी मनुंग चंदुना पांगथोकलिबा ब्लॉक हेल्थ मेला असि CM's Health for All हाइब स्कीम अदुगी मखादा स्टेट असिगी मिपुंग खुदिंग हक्सेलगी खुदोंग चाबा फंगंदुना मसा मऊ नादा यक्तना थमनबा थौरांग अदुदा पांगथोकपनि थौबाल डिस्ट्रिक्ट की ओइनासु ब्लॉक हेल्थ मेला असि था असिगी तानिपांदा हानबो ओइना हाइरोकता हौदोखरो मतुंगदा ngasi अनिरोक सुगबो ओइना लिलोंगदा पांगथोकपनि अदुगा तांग कुनिथोइदना थौबाल कियामदा अहुम सुबो मेला पांगथोककनि District Health Society Churachandpur Sinduna Saikot Assembly Constituency Manungda Leiba Mount Carmel School Campus ta ngarangdagi block level health mela chatarli Azadi ka Amrit Mahotsav ki saruk amo aina pangthok liba health mela asi MLA Pauline Lan Haukipna athu mitunglen oina saruk yadana pangthok kibani mela hawdopui thorumda CMO Churachandpur Dr Kim Simte ADC Churachandpur S Kaikhau Pau Ngaite JEO Churachandpur Singkhai Singha amadi Dr Kaya adugi sumatakta District Health Society ki makhada leiba staff sing Anganwadi worker sing su saru yaki health melas asida gyne ortho pediatric ki specialist Dr Singh Ayush ki Dr Singh na layang bagalona hida langtak su levna pangali masidanatana CMST PMJAY na singba scheme sing da su enroll tawbi kudong chaba pangali Manipur da hawkiba pungkun madda miyoi ani covid naw thenaki mi sibai paudi laite pungpham asida miyoi chani marpudran nipan covid test tawki maduda miyoi ani covid positive oirambadagi ngasi covid positive oibagi chang chada soino 10.3 leki pandemic asi hobadagi ngasi pawda state asida apunma miyoi lakh ama lising kontra tare chani subna ahum covid positive oikhre masigi manungda miyoi lising ani ga chama kuna lekidre ngasi miyoi kulumdoi naba phaduna discharge tawki discharge tawkraba miyoi kulumdoi asi tharga apunma covid phakraba mising lakh ama lising kontra manga subna nipumapan sokre state asigi recovery rate na chada marpudran nipan 10.3 ahum ni active case ta miyoi kontra mari leiri State asida loan natraga ain gi ayaba yauduna atopa lamdagi changchilapasing check tawduna makoibu halan kigadabani haina Manipur gi governor Laga Nation haikrei wapam asi governor gi numit nini gi ukrul amasung Kamjong district ta chatpai khongchatta ngasi Kamjong district headquarter gi town hall pangthokkiba khunja sing unaduna wari watai sanabagi thoromda governor Laga Nation haikibani governor haikibada Myanmar makeidagi Missing Equi Namkai Lansinduna, Lona, Sanchilak Honaribasi, Equi Kudina, missing nothing the young Sinduna, Asigumatong Asi, Hangalabadi, Mary Lanaba authorities in the Pau Pigadamani. Myanmarga, Equi Namkai, Asama Paring Amalay Banina, Miamgi, Mating Natana, Government Kaktana, Asugumba, Lona Namkai Lansilak Pagitong Asi, King Mangamloy. Center Amasung State Government, Miam Yapanaba Hiram, Kuding Sakot Nava, Akanba Pirep, Lowry Haraduna, Laga Nation, Sakot Torang Tabak Kuding. Planning map the lere Kamjong district lami thongsing semgat sagali amadi basic infrastructure singsu semgat sagalagani haiki governor miam da Aadhaar enroll tawnaba bank account hangdoknaba covid vaccination tawnaba su amadi sakot thorangi thabak singda saru yanaba su haiki ngasi khunja sing wari watai sanabagi thormatu da fungyar gi MLA Laisio Kaising su saru yakhi Kamjong district ta governor thunglaba da Kamjong gi deputy commissioner R Rang Peter na Governor Butaram okay. Alliance for Development Alternatives Manipur Adam Mayailoisang Kaksing Sustainable Development ki Kuthangda Angansing Eco Park Semgatuna Umang Kuktar Liba Asi Kanaba Panamda Sanchilak Liba Kongtang Sigi Manung Channa Manipur da Ahanba Oina Ahanba Upal Wapal Hingan Bunumit Thoram Ngasi Angansing Eco Park Kaksing da Pangtokre Angansing Eco Park Management Committee Kaksing Coordinator su oiriba aduga Adam gi Secretary Surjit Khetrimeumna Pongdorpada U Thasi U Hingansi wakalon amadi Angansing Eco Park ki movement pu sakhang biduna Lekhidrabad aduna photo kablaga khak asum tokkiba aduga U Pami Sing adu hinglibra hingdabra haiba adudi kanana su yengchin bidaba kaya asi thadok laga tharib U Pami Sing adu chai khudingi yengchin ba oina ngasidagi oina ahanba upal wapal hingan bunumit haujabani miyamnasu chai khudingi oina April kunbu ahanba upal wapal hingan bunumit haina thorom pangthok minarasi haiki thormaduda saruk yakiba Chief Minister's Green Mission Manipur's Grand Ambassador Valentina Elangbam
ꯄꯨꯞꯅ ꯃꯤꯌꯥꯝꯅ ꯎ ꯆꯥꯔ ꯊꯥꯕꯈꯛ ꯅꯠꯇꯅ ꯍꯤꯡꯍꯟꯅꯕ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯎ ꯄꯥꯝꯕꯤꯅ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯗ ꯄꯤꯔꯤꯕ ꯀꯥꯟꯅꯕꯁꯤꯡ ꯑꯩꯈꯣꯏꯅ ꯀꯥꯎꯒꯅꯨꯁꯤ ꯁꯣꯏꯗꯅ ꯎ ꯄꯥꯝꯕꯤ ꯑꯃ ꯌꯥꯟꯊꯠꯈ꯭ꯔꯕꯁꯨ ꯁꯤꯡꯕꯨ ꯍꯤꯡꯍꯟꯕꯗ